ngasi nenagadaba asi class 6 ki anisuba Laatam Manipuri lai laichu mahigi thak taru hariba lai adugi Laatam tu Mee-Oiba Maroop computer haiba para aduda nenajagadabani ahanbada para se karamna pagadage haibadu hana mathang Pajarake channel asigi mami KANGLEIPAK student teacher IMPHAL haina kaujai channel asibu yengbiriba khudingmak angkam Paramesurna ikai kumnaba uchari list 11:1 class 6 Manipuri Laatam 2 page 8 Mee-Oiba Maroop computer haibasi bigyan gi anauba amasung angakpa pothok amani Bigyan gi pothok khudingmak Mee-Oiba Maroop hekta haigani haiba leite computer hairiba asimadi Mee-Oiba yamna kanaraba Maroop amani masina Mee-Oiba da piriba kaya angangsingda Kanghanbana Laatam asigi Mee-Oiba pandam ni masibu Mee-Oiba Maroop oibata natana haiba inba manai amasuni haina phauba launariba ni channel asbu yengbiriba khudingma angkam Paramesurna thagatpa phongdoksari ngasigi oinadi KANGLEIPAK student teacher IMPHAL na sandoksaba class 6 ki Manipuri lai laichu mahigi thak taru haiba asigi Laatam anisuba Mee-Oiba Maroop computer haiba asi matangda sandoksaba loijare chhatra sing amadi chhatra chhatri singi mama pa singna haibiningba chimdokpiningba lairagadi haibirau mathangi upload tawba matamda sendokjage angkam Paramesurna punamakpu thagatpa phongdoksari mathangi upload tawba matamda aikhoi punamuk unaminasi